State Asida law and order ki Phivam Nongma Nongma ki Phatchillaktriba Asi Yamna Nungnang-Ningai OIBA AMANI HAINA MPCC ki working president case DEVBRATA na PHONGDORAKLI. Howzik lamdam asida OIBA Phivam asiga mari lainana India block Manipur na sentuna Congress baban da pangtokhiba pau ki mifam amada wafam asi mahakna phongdokhibane. India block ki maru OIBA thomi singna saru kyaduna pangtokhiba pau ki mifam aduda MPCC ki working president case DEVBRATA na hai. Howzik lamdam asida thokliba irang asigi matangda India block na nation ki thakta pukhatna bangarang pangtokhiba block asigi mifam na khanakre. Howzik lamdam asida thokliba irang asida Prime Minister Narendra Modi na Manipur laktuna isu ase loishinaba honaraktaba amade isu asidage mahakna lapthokningbagi mami ama chawna tarakliba ase nuaitaba fawe. Indian Constitution ki provision amade institution sing Manipur Howzik ningthida mathau tawba yaraktaba ase yamna ningba kainingai ne. Marak asida miyamgi aning apamba phongdokpa yaraktabage phibam ama lakliba ase yamna laibak thibane. Howzik state asigi tampaki mafam singda internet thingbagi khongthang ama laingakna laurakliba asida khwaidagi chaitheng piriba ase mahiroi amade anaba singne. Internet ki khuthangda mahai masin tambaga mari lainana pahitkadaba thabak singsu internet thingjinba asida maram oiraga mahiroi singda chawna khudong chadaba ama mayokna hale. State asida fauduna chenliba highway sing Howzik forward ningthina hangdokpa ngamjib ase ningba kainingai gi masakne. Marak sida highway sing ase ningthina hangdokpasu mathau tai haina mahakna phongdokhe. Mahakna makhachana hai Imphal mayol khak natana state ase gi tongan mafam singda charangnaba phibam ama leheliba ase yamna nungaitaba amane. Ase gumba phibam ama lerakliba ase yamna nungnang-ningai oi. Haurakliba naha sing maru aina mahairoi sing ase afaba lambi chatnaba lengakna honaba yamna mathau tai haina mahakna makhachakhi. National level da koi yari kai de state national level da koi yari kai de state level da state ki issue oina dum loisalagdi fagadabani na khanarambadu Prime Minister na ngasi phawba Manipur da lakningba masung Manipur issue se resolve tobage loisanbage step on the local bodaba masamangna Manipur issue de lapthokningmugamba yamna unari basi achumba mak oina dum leiba punabosi yanga koi nungaitaba phawe Condemn to Bokotba, Matamhengar Male, Prime Minister Lak the Bagi, absence the Ikoina, Ishuasi, Paksana, Bharat Pumba, Manipura, Sangvidan, collapse to Bhaivtai. Particularly about Krashis Asida, the Koina Tahoning Basi, orders Sarkar orders, Apikma Mamada, Infalgi, Sarkal Karda, Oire, order maintained the Wamchang. Masi tawdabse ko yamna nungaitaba India block na khwaidagi nungaitaba si charangna basi afam khudingda loina collapse tawba city khata da collapse tawe na haibinate ko city de amorom da ya magi city khudimak ta Manipur gi wana tana city haibise magi masagi ecosystem mandum da leijabne khwaidagi kachin koya irang si yawdam pham da su order le tabse